State as the Fangliba mineral resource kaya asibo aikoi na ningthi na sizinaba ngamdabana maram oiraga aikoi chawkhatpa ngamdana leiri lamdamasta chawkhatpa mafam ama ohenge hairabadi aikoi gi resource sing asi ningthi na sizinaba haiba ama mathau tari haina Science and Technology Minister Thongam Biswajit na fongdokre wafam asi Manipur Science and Technology Council Master Imphal North Eastern Space Application Center Nesak Silong amadi National Institute of Electronics and Information Technology Nelit Imphal Sinduna National Space Day Celebration 2024 Hodokpagi Thauramda wafam asi fongdokibane Imphal East ki akampata leiba Nelita pangthokiba thauramadu Minister asina makha tana malemasta leiriba mafam khudingmakta tongan makhalgi natural amadi mineral resource kaya leiri resource sing asi ningthi na sizinaduna mafam kaya amadi chawkhatpagi lambida kumang chawsin bangamkhre adubu state asigi oinadi ngasi faubada fangliba mineral amadi oil and natural gas ki resource sing asi sizinaba ngamdan leiri thajanaba leitabadagi amagi khurau thangduna thabakamata paikhatpa ngamdana leiri masi thadoktuna aikhoigi leizariba resource singa siningthi na season asi mamaida aikhoigi oiba karimata leihoroi haina fongdoke leibak asigi Chandrayaan mission ge Vikram lander na tha leimai ge South Polar region da khongdaba ngamkhiba numit pu ningsingduna August 19 da pangthokadawriba National Space Day gi mangoina na pangthokpa thoramaduga mari leinaba wafam thamladuna Minister Biswajit na National Space Day gi maru oina leibak asida naha singbu science amadi space technology gi lamda pukning chingsinduna afaba makhal gi scientist kaya puthoktuna hena faba punsiro lama piriba asigi saruko ehausi haibane lamda masidagi su leibak asigi yamna maru oiba Chandrayaan mission da achauba thodang laukhiba Raghu Ningthauzam yaukhe thauramasida Raghu masa yauduna mahairoi singa unabagi tanja ama fangliba asi chauthok chaningai gi masak amani haikhe thauramadu da Science and Technology gi secretary Hungyo Warsang ISRO headquarter ge Deputy Director DTDI Raghu Ningthauzam Nesag GSD ge head M Somorjit Nelit Imphal ge Director and Devachandra Master ki Director Dr. L Minaketan yauna mahairoi kayana sarukyakhe Pitribida leriba lam khudimaktane mage phangiba resourcing jamta manaroi adugi port puna makjung to tap torga aikoje hingjau jakha chawna pirakpaneba adu Manipur da de aigi wakhalon da de ai jungaire tap tawba ngamde akoi myam puna makjing je tap tawina ba ngaminda da dum chokthara leire sini koida mineral resource kyam phangi ai industry minister wajami but akoi ge lack of the fund atraga kenosi leibusina maram morga aikoida akoi ngasi wawta tap tawba ngamdriba oil and natural gas akoi da phangda banati fazol risik ta phangi adu jeri bam da phangi Tamenglong the Fangi, Akoi Machen, Mastida, Lobo Yani ga, Masi, Harvey Tobo Yaniga Yaroga, Masi, Akoi Machen Lokshan Manavada, Akopuna Makoi Mamina, the belt is a money, Assam the labor belt of money, Tripura the labor belt of money, Nagaland the labor belt, same belt the Lebanese.